Kuki Kasari Garuna Singh tribe sing schedule tribe ni hairabasu Nagaland gi yelhu purup sing ni haibadi Yaroi CM nephew ro nan Naga tribe sing oiriba Kuki Kasari Garu amadi Mikir Karbi tribe sing asi constitution Nagaland schedule tribes lising sample humdra order gi makhada schedule tribe sing ni haijarabasu makuibu Nagaland gi yelhu purup sing ni haibadi khak Yaroi haina chief minister nephew ro no phongdokre wafam asi Nagaland gi DDSC stadium da Tenium Union Dimapur TUD gi Golden Jubilee celebration gi wangang bu phongdokibani unity gi mathau taba indigenous rights ngakuna thamba amadi responsible oiba governance leibagi mathau taba sing gi hiram da wangang laduna CM nephew ro na hai unity haibasi purup amagi khwaidagi maru oiba pangalni unity gi kothang da purup adu saukhat patang du leitaba amadi miyam ne kai khumnagadoribani Nagaland indigenous identity gi matang da samam na bakhara le masida Miyamna Kangadabadi nan Naga tribe sing asi constitution Nagaland gi ST order gi makhada schedule tribe ni haijarbasu Nagaland gi yalhau purup sing ni haibadi Yaroi Hairi nan Naga tribe sing asida schedule tribe ki certificate pibagi eligibility amasung makoi gi imung manung sing na kumjali sikam sampan humpu humdui gi December 1 gi mamangda Nagaland da laktuna matam adugi leirakhiba miyoi sing oiraba matam da tapigani hairi nephew ro na makha taraduna mamang sahida hudokhiba register of indigenous inhabitants of Nagaland RIIN enumeration exercise na kumjali singam samapan humpu humdagi mamang dagi Nagaland da kundaduna leirakhiba miyoi singbu masak khangdokna bu honari adubu process asi tribal organization sing na court writ petition file torapadi ngasi phawo panthaduna leirakhiba ni adubu Nagaland ki lengakna lamdam sigi indigenous community singi yengduna amasung kundaduna leiriba nan Naga tribe singi suyai fanaba khanduna balance by Maongda Thabuk Makhasa Tharaba Semsari Nagaland gi yelhu purup singbu ngaktuna thamba haibasi lengak asigi khwaidagi maru iba thaudangni masigi matung inna Nagaland da ILP su Henna Maraj esil halle hairi thorom aduta Nagaland gi hanagi CM Surho Jeli Lejitsu Manipur gi MLA Losi Dikho amadi Tenium tribe singi lusing basing su saruk yaki Tenium Union Nagaland amasung Manipur gi tongan Naga tribe sing Yawi Hairi
maikaidagi thausa wasadaba amasung constitution ki article 47 na piriba thabuk thauramsing pangthoktabadagini hairaduna athuba matam leina asidagi ngakthoknaba amasung laksinaba comprehensive state action plan ama semhanbiu haina high court of manipur da wakalakle wakat asi imphal east ki luwang sangbam mai lekai masagi sahi humra suraba yang lem mangi apoko leikira wailu khoina petitioner oidun public interest litigation PIL oina file tawrakibani PIL asigi respondent singna manipur lenga kim husin basip secretary health and family welfare loising ki principal secretary commissioner secretary amasung health services ki director ni petitioner na ngarang khakta file tawrakiba wakat asi high court of manipur na PIL number 28 of 2025 oina lokatu ngasi court asigi chief justice and sundar amasung justice A Bimol gi bench na court na matter asi lokalak pada petitioner ki mekai senior counsel maibam hemochandra na lepagam hakpo counsel benika maibam na assist tawki aduga respondent ahungi maikei senior counsel KS athobana mahutchilaki court na PIL asigi matangda senior counsel M Hemchandra submission torpo wafam sing taraba matungda PIL asigi official respondent ahumda sayul ani gi manungda paukum pirakadaba notice sing issue tawki loina na hairiba matam asigi manungda respondent ahungi mahutchiliba senior counsel na manipuri dengi case ki tamakta lokhat pa section thorang amasung laksin nabagi tabak thoram sing gi action taken report amasung court asida thorakadabani haiki loina na PIL asigi makha tabu wel thasi kundasa thanaba lepki petitioner na court wakalakliba respondent sing asi khudak ta state asa sandorakliba leina asi laksin bagal loina namastegi ngaktokna mathau taba tabuk sing panthadana lokhat hanbiu khudak ta fogging anti hybel larben amasung sanitation drive na singba sa thanbiu tabuk sing asi leina asi ki positive case sing thengnaraba manipur gi mafam sing desa tabaga loina na chang naina drone sing drain sing sengdohan biu amor akai sing khomjen biu amasung municipal amasung local body sing ko samna tuna urban amasung rural area sing de laiba chen da sing sing lotok biu haiki tabuk sing asi ki mathak tam yamna lena asibu makata na mayuk nartana balenga ki health urban development amasung municipal administration na ko samna na paikhat pam thokpa tabuk sing paikhat han biu haibasini hawjing manipur lena asi ki positive case masing mi painingai oiba mongda hengalakle haitna thawung asimak state lenga amasung health department na miyam gi damakta yengladuna लौखत फमथोक थबक सिंग मतम चाना लौखतबा अमसुंग ngakthoknabagidamukta thorang sing paikhattabagini haina subakatki leida asi hawjik imphal west imphal east thawal kaksing bisnupur amasung atopa district sing yauna paksana sandurakli masina maram oiredur leng sangsing da laikan nabagi chang hengalakli hairi loina na mamang tha da lenga ki services na phongbo official data gi mutung in manipur da leina asigi positive case masing lising mari ga sama ga marpu ga manga leiri haiki baga loina na mioi amagi punsi manghan khre haina su phongdokhrabani hairi maram asina leina asuna mioi bagi punsi da mi paiba pokhan batana sing amasung khungang ki lamsing da healthcare ki infrastructure sing di mangjauna na phibam sadana lehlaki bani miyam da puba thangba ngamda chaitheng mayuk na le haina su court da wakalaki bani social media da Myanmar hunta gi mayuk te yaning da phongdok na khiba mioi lising am chawam pan modra ga humdoi phajin khre kumja 2021 da military hunta na army na ong sangchu chi na luching belenga ku tawduna lenga paisin kiba adubu yaning da utuna leibak adugi mioi kya na hunta gi mathak yaning da warip kya social media da phongdok na ragli lenga ke mayok da phongdor pasing na Myanmar hunta lenga na phagat pagi thabuk sa tharak paga loina na resource group amo oriba data for Myanmar na pirakpa report ama da hojik phawodi mioi lising am chawam pan modra ga humdoi phagat khre hairi ta asigi humda phong kiba research group asigi report ama na kumja 2022 gi February dagi kumja 2025 ki October phawda sa thakiba survey ama na social media da Myanmar hunta gi mayok da makhoi gi oibo wakalan phongdok kiba sing ado फाखिबनी हाइरि मसक ममिंग खंगना फारबा मियोइ लिसिंग अम संगमा मौद्रागा humdoi gi manung da yangon region da gi miyoइ samri gi maudrampon mandle region da gi miyoइ samri gi yankhai ga nipan bago region da gi miyoइ chani ga yankhai ga nipan region da gi miyoइ cham kun manga magwe region da gi miyoइ cham kun ga ni thoi amasung san state da gi miyoइ tara ga ma thoi ni haini resource group asina reporter orli hunta lenga na pangthok kadribe mikhal ga mari lena social media da lenga ki mayok ta warol phungdo ki miyoइ kun ga manga sumamang tha da election protection law gi bakha da pakhi haina su resource group asina phungdor ki hunta gi home affairs minister amasung central committee on security supervision for the multi party democracy general election gi chairman lieutenant jen tun tun nung na miyoइ nipan marfu gu humdoi su mamang tha gi kuntra ga mathoi da pakhi hari Trump na India amasung Pakistan gi plan tarit kai kheram baduni pan ni amuk hairakhrei sahi sigi me tha da India amasung Pakistan gi marakta akan mamong du kuthok na ki ba adu da leibak ani gi fighter jet tarit kai ki haidun United States ki President Donald Trump na leibak ya da wangang bada palam badu ngasi kuthok na badu da kai ki ba plan gi masing ni pan ni haina pungdok na khrei
President Trump na India amasung Pakistan ikaikiba plane gi masing miyamda phongdokpada matamgi matung ina masing chenarakpa asina mahaki wafam asi semjin sajanba wahai oigadra haibigi singnaba miyamna poknarakre hairi. Trump na India amasung Pakistan gi lan adu mahakna loisin hankibani amuka hanna hairaduna US ki media da pangthokpa thauramda mahakna hai nuclear power oiriba lebak anina lan tawba haibase afaba nate masina maram oiraga ihakna India amasung Pakistan ga kuyek pinagadaba lalun itiki yana chirun sitinaduna India amasung Pakistan gi lan lepun kibani hairi. Jubin Garg ki case ta manau nupa phabadagi Assam gi Chief Information Commissioner resign tawkhre. Assam gi sangnai reba saisakpa Jubin Garg misi gi matang de state gi Chief Information Commissioner CICC oiriba Bakar Jyoti Mahanta gi manau nupa Syam Kanu Mahanta bu authority singna phakibadagi Bhaskar Jyoti Mahanta gi CIC gi phamdagi resign tawkhre hairi. Mahanta na CIC gi pham thadoki basi Assam gi Chief Minister Himanta Biswa na akanba wafam thamlakpadagi oiramba yai hairi thaudok asi Jubin Garg misi gi mari lenana Syam Kanu Mahanta gi mathakta RTI application kya tharakpagi asobu wathok thoklingai da pham thadokpagi cherol Baks Jyoti Mahanta na aigi inau nupa Syam Kanu Mahanta bu Jubin Garg misi ga mari lenana case sigi damakta media da sauna phongdorok pasida hakna Chief Information Commissioner am oina makata na adumak taw tabuk tawduna leiba haibasi maram sa de khanduna pham thadokpani hairi. RSF ki mathong huk trouble singba abu lulu na Sudan da mioi lising ani minungsi laitana hatkhi TikTok lanjener kunupi singbu namja nam thekna khibada kanamata na athing bapi kide amira paramilitary rapid support force RSF ki lusingba abu lulu na Sudan ki nungchup thangbada leiba city am oiriba al fasabta misam lising ani ge mathakta minungsi yawdan hatkhi hairi thodok asi lebak adugi Darfur region da RSF na sathakiba khwaidagi minungsi khangdaba mihat am oiri TikTok live stream da thamkiba warol amada Abu Luluna Alpha Sarda misam kaya hat ki habadu yazaki baga loina na mahak na hat pamli badi mi lising ani kaktani adu mi lising ani na hat ki basi mahak ki angka da samam na bupo ki hairi mahak na mihat asi 0 ki hauduna amuk hana sathaki bani haina su napal taw na phungdoki RSF ki mathong huk tabulu singba Abu Lulu gi aseng ba maming asi Alpha te Abdullah Idris ko baga loina na mi asi Dagolo imung manung ki khwaidagi nakna basingi manungda amani Maharia Rizoget tribe ki mioi ama oiriba mathung trouble singba ase military training phanglaba matungda kumza 2013 da RSF ta yaukibani tongan ba video singda Abu Luluna Alpha Sarda leiriba misam kaya bu atumna na minungsi leitana nongmena kaptuna hatkibagi saktam sing uthorak paga loina na mahakpu Butcher of Al-Fasar haina sumiyam na kangna ki RSF na handakta Al-Fasar city kudum sansin kibidagi akiba poktuna miyo kaya lanjana kibaga loina lanjana kraba nupi kaya bu pagtakna na nupi oibigi ikai kumna basumanghan piki haina Sudan gi mama ama oiriba amirana ningam dabu wahai phangdok kibaga loina na miyo amatabu nupi singbu namja namthekna kiba adubu athingba pikiba leite hairi RSF fighter sing na mamang thagi October 13 ta Darfur region gi RSF na kudum sansin kraba matungta mafam aduda paksan na mihat chataba nupi kaya bu namja namthekna kiba tengbang gi thabuk chataba miyo singda akiya khang thukhandana otnai kiba lantum kaya fran kiba amasung maral leijadaba miyo kaya fabagi thodok sing makata na sathaduna lagli kumja 2023 gi April dagi Sudan Army amasung RSF ki marakta khut thokna rakhibadagi lebak adugi miyam sing chawno awaba mayekna duna lakibani